Myanmar Junta Lanmina Mochigi Mafam Ahumda Nongthakdagi Landa Chathaduna Meecham Manga Hatkhre Asopan Kaya Nanghankhre. Myanmar Junta Lanmina Kareni State ki Pasong Township ki Mochida Laiba Tongan Tonganba Mafam Ahumda Nongthakdagi Landa Chathaduna Meecham Kaya Hatkhre amasung Kaya na Asopan Nanghankhre haina Mafam Madugi Miyoisingna Phongdorakre. Ngarang ayuki pung mapan rom tabada Myanmar Junta Lanmina fighter jet sizinaduna Mochigi Tongan Tonganba Mafam Ahumda bom thadaduna Landa Chathaki haina Mafam Madugi Miyoi amana Landarakpada Times ta Phongdorakre. Ayuki Leichal Thabagi Khudong Chaba Lauduna Myanmar Lanmina Nongthakdagi Landa Chatharakiba Aduda Miyoi Manga Hatkibaga Loinana Kayana Asopan Nanghanki. Myanmar Junta Lanmina Mapangal Kallaba Bom Mari Thadaduna Meecham Singh Adubu Tamthina Hatkibani amasung Kayana Asopan Nanghankibani haina Mafam Adugi Miyoi amana Phongdoraki. Khunja Singna Phongdorakiba warol amada Myanmar Junta Lanmigi Landa Aduda Miyoi Manga Sikhre haibadi Mayek Sengle Adumakpu Kayam Asopan Nangkhrabage haibadudi Chaba Khangmangamdri. Sikrabasing adu loina magnupa singni haina IDP singbu mateng pangba organization amagi mihut amana thamlakhibaga loinana ahal oiraba nupi amasu landa aduda asopan nangki. Myanmar Junta Lanmina Nongthakdagi Landa Chatharaktuna Landarakpada Mafam adu Juntagi Mayokta Leire ethnic rebel singa khuthoknaba mafam nate Meecham Miyam singi mafam ni hari. Chayesegi August su Myanmar military Junta Lanmina Mochida Nongthakdagi Landa ahumlak chathaduna miyoi konthrarom hatkhrebani haina Landarakpada Times na Phongdorakpaga loinana chahi asi khaktada Mochida Junta Lanmina air strike taraga nipan lak chathaki hari nakalamaromda laurok pantha lakpaga loinana Pekhon gi lawmi singna lawlok na bahot na bada military Junta Lanmidagi ayaba lawbagi tangai fadabasu leiri haina khunja singna phongdoklaki. Handaki Manipur Sangai Festival fazade he food stall sing khulang khang kaudaba yaure. Manipur Miyamgi Khwaidagi Chawba Lup Singi Manungda Ama Oiriba Koko Mina Boycott Tawrakpaga Loinana Khongjang asibu tongan tonganba lup kayana su sagunnarakpaga iroinana chahi ani makhai hena relief camp singda changjafam lawrakliba IDP singna su yaningdaba phongdorakliba kumsi chahigi Manipur Sangai Festival gi ngasi humni chanba numit fawada main venue oiriba hapta kangjebung yauna venue kharada oirakliba phibam asidadi handaki festival asi fazade he haiba wafam miyoi kayana phongdoknarakli ngasi nungthil pung 4 ga makhairom tarakpada festival asigi main venue oiriba hapta kangjebungda pauche isina chatuna yenglubada mamangi Festival Singapungon onaba pibamda ayengba mi masing yamna laktabadagi itak-takna leiramba thengnaraki. Adumoy namang miyoi khara leirambadagi makoiso festival asigi main venuda yengba lakpa miyoi singla haina yenglubadadi makoi ayambana festival asibu khusamnana siliba loisang singi identity card yanba festival gi invitation card pairaga lakpa amadi ngak senbagi thabak lokhalamba security personnel singna ayamba oiramki marakta non local khara di main venuda changduna yengnabagi ticket kaktuna changlamba su yawramki adubu hapta kangjaibungda leingak na tharang tawba loisang singi yawraga commercial amasung food stall punna chamanga ga kunga taruk rongi manungda haudokpa numita sumna tagilana stall marfu taraga nipan lomdamak hangdokhrabasung asi fawada stall sing asi famlamliba miyoi singning bakai phibamda leiramki pauche asigi maikaidagi photo namnaba hotnarubada fawba mamai leithokpagi phibam thengnaraki food stall singidi men Benu manungda mathau pangthokpa official amadi security personnel singna acha khara leibadagi pot sitpa yawramki aduga khwaidagi puning chingsiningai oiramba thawong amana festival asigi main benu da mi itak tak le haibagi phibam thawoina yengba lakpa miyoi khara su yawramki food stall famlambi nupi khara na hai ekhoina famliba stall asi amamamda lupa lising taraga manga amasung commercial stall gina lupa lising tara deposit tawbani aduba food stall da yoliba chana thaknaba polam sing amata sitre deposit tawkiba sel gi mathakta chana thaknaba pot chai tikpagi sel hapchilagadi yamna manglaga dra haina Nakal amarom da tongan mamaikaidagi su akanba pressure sing pirakpa yaudaba nate hairaki. Atopa stall amada famlambi nupi amada pot kayam yolabagi hanglubada magna hai ahoba numita na hena sitli adubu hojikti sitre hairaki. Amarom da pauche sina main venue asida changduna yengnabagi ticket kakfamgi miyoi singda hanglubada ngarang nini chanba numita di miyoi chatruk rom na ticket kaklaga yengba laknaki adubu ngasi numidang wairam pung 3 makhai rom tarakpa fawbadadi supnatagi miyoi chamri ge yankhai rom khaktana ticket kakhi. Adubo invitation card puraga lakpa miyoi khara su yawi hairi hapta kangjebungda festival asigi masak khuntak lansriduna mapung fadaba khakta natana thangnana leiriba Baige Chandra Open Air Theatre da pangthorakliba cultural program singi ayengba singsu ayambana leingaki official sing amadi performance piriba artist singa loinarakpa miyoi kharana audience oina yenglamba natana mausagumna miyam hupna yengnaramkhide performance piraba cultural troupe singna makhoigi performance adu loiriba matungda firol hongdoktana Board ki gallery da audience oina famduna yenglambasu thengnaraki matang palhoba yabadi lenga ki trade commerce and industries loisang na main venue da hangba food amasung commercial stall sing yonthok yensin gi thabak tawrakpada IDP singini haiduna earmark thoba stall sing da IDP amata laktuna stall hanglamba thengnaraki de stall kharadi punghang hangbada natana phina khajillaga thamlambasu thengnaraki Food stall famlambi nupi amana phongdorakpada ngarangdi khulang khang phawba kaude adubu ngasidi chana thaknaba item kharadi leiba laknare adum oinamak makha tabada kari oirakadagi haiba khangba ngamdri hairaki
Loinana ahoba numita lakiba mising adudagi mathang khara hengalakadra haina khalambani adubu nongmagi som yamsilaktre haiba wafamsu stall family bimioi amana fongduraki. Maram asina stall famna bagidamak lengakta deposit tawnakiba commercial stall gina lupa lising tara amasung food stall gina lupa lising tara ga manga gi senpham sing adu festival asina thasigi kuntra fawba numita rani chupna chatharabasu hanjinba ngamlaroi dra haibagi mi paiba pokle haina su stall famla mamioi kharana fongdungnaraki. Men benu asida mi itak tak labani na mafam asi tamna lakadaba lambi singda mi chenbagi chang yamna nemki lambi khara dadi punghang hangna leramba fawba thengnaraki amaromda handaki festival asigi maroiba benu ama oiriba Khumal Lampak Sport Complex ta festival asida sarugyanabagi damak lakiba non local singdi mausagumna visitor sing Chikna China bangamdana lakpa natabani na makoina festival asigi damak purakiba pochai sing puduna mayumda amuk hankina bangarang numidang wairamdagi hauduna tata truck tareta pochai sing hapkatuna Manipur thadok na batharang tawna khre haidi NFR na huran chinthi gi thabakta chenaba mioi taruk fare Northeast Frontier Railway NFR gi Railway Protection Force RPF na tha sigi taraga mapan amasung kunda NFR gi makhada laiba John single check amadi drive chathabada passenger singi pot huran ba railway operation da ayat papi na bahona ba mioi taruk phagat pangamle hairi masida natana RPF na Guwahati amasung Katihar railway station da check tawbada tongan ba train singdagi huran chinthi tawba mioi sing asina mulakhiba lupa lak Amaga listing humpuga manga room gi sana yauna atopa polam kaya recover tawba ngamle fagalaba mioi sing asi polam sing asiga loina na mari leinaba GRP in charge sing da makha taba action lokhanna basina khre NFR gi RPF na matam pumna magta passenger sing gi safety amasung security gi damak section thorang lokhali railway passenger sing na train tongduna chatpada khudong tiniai oiba thodok mayok narabadi 139 toll free number sida pau pibira u haini hutigi makha da laiba court amana mioi taraga mapan sibagi chairak pi khre Yemen gi konung sanada laiba hutina chalaiba court amana miram gi laibak singda lona pau pi haibagi maralda mioi taraga taret sibagi chairak pi khre haina SABA news agency na fongdora khre Yemen gi konung sanada laiba hutina chalaiba khanaba criminal court amana mioi taraga taret adu ngarang sibagi chairak pi khibani sibagi chairak pi khraba mioi sing adu spy network ta chenaba singni haina court na fongdora kibaga loinana mioi sing adu na laiba kyarun athup sing miram gi lengak singda khangali haina su maral sirakli mioi taraga taret adu miam tinba mafamda nongmaina kaptuna hatpagi chairak court na pi khibani ngarang akhanaba criminal court na pi khiba while adu appeal chatpa yai haina lawyer Abdul Basit Gazina fongdokhibani Mara Leire hana lauthokraba mioi amagi lawyer oiriba Abdul Basit Gazina mioi sing asina masangak thokchanabagi dama court na appeal chatpada kona yaba pifam thoi haiki Kumja 2024 amasung 2025 ki marakta mioi taraga taret aduna Yemen ga yanadaba miram gi laibak singda pau pi bigi thabak tawi haina maral sira duna makoi taraga taret pumia mamangda nongmaina kaptuna hatpagi chairak pi khibani prosecutor singna thamlakpa warol amada maral leiri haina court na lauthokraba sing adu Britain US Israel gi Mossad intelligence ka puna thabak tawminaba mioi singni mioi sing aduna miram gi intelligence service sing da laiba adugi luchingba sing na lairiba mafam amadi kadai da chatpagi haibadu lo na pau pi khi hari Titanic jahaz gi fangkiba kere taraga nipan gi sanagi gari lupa crore kungama thoida auction tawkhre Kumja 1912 ki April 14 da lukhiba Titanic jahaz gi fangkiba kere taraga nipan gi sanagi gari lupa crore kungama thoida auction tawkhre sanagi gari asi Britain gi Wiltshire gi Dewaijesta laiba Henry Aldrich and Son Oxneas na laikibani Titanic jahaz gi fangkiba posak singi auction tawda khwaidagi mamal yamba posak asi carat taraga nipan gi sanagi gari asina oibana anaba record ama thamba haibadu oikhre report asagi matung ina Titanic jahaz gi fangkiba carat taraga nipan gi sanagi gari asi Titanic ta tongkiba Mare Isidore Strauss hariba misak amagini ningsingba yabadi Titanic jahaz aduna mioi listing amaga chamanga rom puduna England gi Southampton America gi New York City tamna chatpagi samudra gi lambida accident thoktuna samudra mayai da lukhibani thawdo adugi numit kharani gi matungda Isidore hasi bakchang Atlantic ki mafam amadagi fangbangam khibani mangondagi Titanic jahaz gi fangkiba kere taraga nipan gi sanagi gari asi fangbangam khibani madugi matungda sanagi gari adu Isidore gi imong manungda amuk khusaina bi khibani hari Titanic luppagi thawdo aduda Isidore gi nupi aida lifeboat tongbi gi tanja fangki adubu mahakna mapuroibabu hundoktuna chatpagi mahuta punna siminana bagi firef lawkibani haina su report asina makhatari Kanglaipa punba kholawgi update gi lokhocherake Burma Minkin Township Longpei village ki ising lambida boat tonglaga lakpada military army na air strike tawduna boat aduda tonglakpa PDF loina hatkhre hiba khangkidraba September kilometer lising amaga chama lapa mafamdagi fangbangam thahongi mamangdagi mangkhibadagi thiba khangdana lakhiba September haina kauba hui ama kilometer lising amaga chamanga lom yamna thapa mafam amada fangbangam khibagi thaudok pumna mangna ngangnakhre September hariba Labrador hui asi China gi Sadong state ki manung chana laiba khungang amagi
Gao haiba mioi amagini September chahi asigi haukiba August 18 Gao ga lambida chalingaida ikhang khangawdana mangkhibani September gi mapu Gao na ahing nungthil khaktana numit kayani changna thirabasu phangba ngamdabadagi social media gi mateng lawduna amuk thiba hawrakhibani adubu kaina thangda Saidong haribalam asidagi chaurana kilometer 1,500 lapa mafam amada mapu leitaba huisinga punna chatminaramba thengnarakibani thawdo asigi matangda malengi leiba kayadagi nungsiraba comment kaya lepa leitana pinarakli hari Pakistan da sumnagi numit kuntrani khak sizinaba ising leiri Pakistan miyamna supnagi numit kuntrani khaki sizinanaba ising leirakre haina leiba asigi deputy prime minister Isaac Darna international forum da wakatkre hari banbe abadi Pakistan isingi awaba chawna mayoknarakliba si India na Indus water treaty cancel tawkiba sinasu achobu maram ama oiri loinana leiba sida nong chubagi chang yamna walakpanasu isingi awaba si Chawna mayoknarakibani report asigi matungina Pakistan gi turelgi isingi storage capacity asi sumnagi numit kuntrani gi khakta ngairi maram aduna thawrang ama paikharahudrabadi Pakistan da isingi awaba chawna mayoknaraklagani hairi Isaac Darna India na isingi lan chatharakpa si yamna aranba thawonge hainasu phongdorakre